Online Manipur YouTube channel swing bir bayam pum nang po muka na taram nok seri han badem na muru bayam na nungai ba update am kakang lisipria kang ujum dagi thamjage ibung singi lansang bada mateng oina ba thermen drone amadi ngasi lejurure rupees 5.6 lakhs ta lojabani khwaidagi nungai ba mikup haibadu oire imana nuk saba uraga mama oibi kaya anuba minok tamba oira sanu ngarang khakta fundraise tawjabadu ngasi khudakta miyam gi bateng ga loina leiba ngamjare rupees 2 lakhs muki atai pochai firol khongu na singba kayasu leirure ngasi hayeng imfan yoroklagani loina ibung singi awaba khardi koklagani adubu thermen drone asi maikai marigi 4-5 pieces sangadabana hayeng amasu launaba order tawsilamle aduna mayamna mateng pangbiba lepayade aikoi punna lepmin aduna mayamna su lairaba ina khunba khaidana angamba mateng pangbiyu ainasu international platform kayada angamba thakta hona jagani hojik ahak school exam kana tawri February dagi ai international UN event kaya saru yabina barton lakpa hore aduga mathangi update asna manipuri mihat fil oibaga manare miyamna khanba mihut singna sembalengak ama ichau chauna leina manipuri gi law and order miyam gi punsi amadi lanthum ngak ngamdabadagi ngasi manipuri mihat fil haibadu oirakle fibam asida manipuri lengak na ngasi phabo manipuri miyam gi mathakta leptana landarakli ba kuki narco terrorist sing asi maithiba pina ba masak thokpa thabuk amata baikat pangamdana leiriba asi yamna lali maming tagi oina lengak leigadabu oirabadi lebak miyam gi yekna bu oirakani maduna aikhoi gi lengak loi singna aseng ba lengak loi amomom oiba tarabadi ima lebak manipuri kanana ba lopham thokpa thodang adu lobuna afabu oigani haibasi lengak loi singna khangpham thogi leibak thibadi hojik oiriba manipuri gi sathirba phiba masida aikhoi gi lengak loi oiriba singna amata oina punsinduna mama lebak manipuri kanana ba lopham thokpa thodang loba ngamdribasi karigino haibasi lebak miyam gi wahangni thani pan helaklaba sathirba kanglup ani gi irang asina miyoy kaya gi punsi manghankhre kuki terrorist singna lanjadraba misam mitei kaya hatningba matamda nongmaina kaptuna halakle khulai paijadaba misam prada singi mathakta yeknaba amagumna khanduna nongmaina kaptuna tamthiba mihatta halakpa haibasi loirabani masi miyoy bagi machatnate international law nasu yade asigumba aini yadaba thabuk asi satharakpa matamda bharat lengak amadi manipuri lengak na kumhai gumna yengdun leithokpa asi yamna lali ngasi phawda Manipur da thokliba kanglup ki irang asi loisana na Manipur gi chief minister dagi hauraga MLA singna Bharat ki prime minister da wahi amfa wa haijaba ngamdribasi karigino oiriba phibam asina takpadi adukki matik tonna Bharat lengak ki makhada thabuk tawi haibadu takpani Bharat lengak na sanariba proxy war asi Manipuri lengak na kangpham tokpani Manipur da leiriba tongan ba phurup singi marakta mitai phurup asi tumna manghanna Bharat lengak na thawaina satharak haibasi singna da bangamde masigi maramdi Bharat dagi hanna Manipurna ningkha tamba lebak haibedu oiduna laki masigi mathakta sahi dising manga henbagi maning makha tamna ningthopan ba lebak haibedu oiraki Manipur bu namduna Bharat lengak ta tinsin krapa matung dagi Manipur gi ningkha tamba adu amuk hanjillage haiduna ningtam lalhu makha tana sangsilak labadi ningkha tamba soidana phangkragani haibedagi Bharat lengak na proxy war sanaduna Manipur da thoklibe irang asi hena makha sangthanaba hotnarabra haibasi lebak miyam gi singnaba oiri masigi mathakta Manipuri asi mihat pung haibade killing field oiraklaba phawada Bharat lengak na tuminna leisin bhaibasi yamna sumdabani maduna Bharat lengak pung mikap thokanaba Manipuri lengak na maribak Manipuri kannana bo lopham thokpa thodang adu chapsana lopham thogi aduga mathangi update asuna miram dagi sanglakpa sin kuki zo terrorist singna Manipuri gi miyam da landa dun state asigi manung da miyam gi tokhai belengak ama sembagi pandam da akan balan tarakibadagi lamgi mapu oiriba yelhongmi miyamna maramdamda lanjenariba asi laibak tibani maramdamda mayum makai thaduk tuna mathwai khubak tahaptuna lanjenariba yelhongmi mitei singi tungi maraiba kari oirakadabage haina tambang ngamdaba phibamda leire lanjenariba miyamgi marakta apunbagi pangan sagatpa ngamdabadagi khutpu semraduna machi masida irang sagatnaba amadi angang bana achumba sabadagi amukka hena miyamgi marakta kakngaunaba poknare maramdamdagi apunba saktam kanana miyamgi marakta apunbagi pangan sagatnabani haiduna sen songliba singi maraktagi magi khutpu semnaduna khongjang sangsinnabadagi hendoktuna maselgi marakta hunna ngangnaba amadi amana ngangba amana tanadabagi mathakta thajanadabagi apunbagi pangal nongmagi mayeng taraklabra haibasini miyamgi marakta oiragliba phibam asida khudong saba loduna yumhong toiba lamhen tuhenba foreigner kuki terrorist na mitei singi kulakta sangduna mitei singbo haningba matamda khai duna tamthiba mihat chathaba ngamlakibani mitei singna landarakiba singi mayoknaba ngamdabadagi huranba matung mairingba amadi
ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯥꯌꯣꯛꯅꯕ ꯂꯥꯟꯊꯦꯡ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯕꯗꯤ ꯐꯨꯔꯨꯞ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯍꯤ 8 ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯈꯤꯕꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯗꯨ ꯃꯥꯌꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯑꯗꯨꯉꯩ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯑꯃꯗꯤ ꯐꯝꯕꯥꯜ ꯃꯨꯟꯅꯕ ꯂꯥꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯋꯥꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯈꯤꯕꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏ ꯆꯟꯈꯤꯕꯒꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯍꯧꯒꯠ ꯀꯟꯈꯠꯄ ꯉꯝꯗꯅ ꯃꯤꯈꯥ ꯄꯣꯟꯕꯒꯤ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯤꯔꯝꯗꯒꯤ ꯆꯪꯂꯛꯈꯤꯕ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯈꯨꯖꯣꯛ ꯈꯔꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯃꯥꯏꯊꯤꯕ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯁꯥꯒꯤ ꯁꯤꯟꯊꯔꯛꯈꯤꯕ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯑꯄꯨꯟꯕꯒꯤ ꯉꯝꯈꯩ ꯑꯁꯤ ꯀꯥꯏꯈꯤꯕ ꯌꯥꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅꯕ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯗꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯈꯣꯏ ꯁꯥꯎꯅꯔꯕ ꯑꯃꯗꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯁꯨꯞꯂꯤ ꯄꯥꯏꯕꯁꯤꯡꯗ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯑꯃꯗꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯗꯕ ꯑꯃꯗꯤ ꯏꯍꯨꯜ ꯈꯪꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯥꯏꯈꯠꯇꯕꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯕꯗꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯤꯉꯩ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯇꯥꯟꯖꯥ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯁꯤꯑꯦꯝꯗꯒꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯥꯔꯃꯦꯟ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯤꯑꯣꯏ ꯈꯔꯅ ꯁꯤꯑꯦꯝ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯃꯥꯟꯅꯗꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯃꯛꯁꯨ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯃꯣꯠ ꯈꯦꯠꯅꯕ ꯑꯃꯗꯤ ꯄꯥꯟꯗꯝ ꯃꯥꯟꯅꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯕ ꯎꯕ ꯐꯪꯏ꯫ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯀꯌꯥꯁꯨ ꯎꯕ ꯐꯪꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯌꯥꯅꯗꯕ ꯀꯣꯑꯣꯄꯔꯦꯁꯟ ꯑꯃꯗꯤ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯅ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯦꯟꯅ ꯑꯀꯟꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯂꯧꯏ꯫